napi kamaina thagadage haibado mayam aigi video mayam yengbiro mayam aina khangba haise ai sahi mari gi experience to ni mayam aina ngasi share tawjarga duise sigi matang makhal ahum sinebako matol thokpa ma thoktaba ma mara ayawba maton di thoktaba hairiba napi makhal ahum se mayam ai hoji mayam gi mangda ai thajar napi se thaninga di aingonda contact tobiro aduduga hairiba napi sigi sar aingonda phangani ko aduga ai gi phone number na 70051554 ichili now mayam purnamak pu HEY Kangleicha YouTube channel gi Milan Sapamcha Kangleicha isino mayam ngasi gi video sidi yamna kanaba akoi gi loumee ichili now singi damakta ai khallaga mayam na hangpir pau hangsing dugi paukhum moina aina ngasi video si ai pijabani mayam ai video si ai makhata na yengbiro mayam kari video na habda mayam commoners napi kamaina thagadage haibado mayam farm jigi mapan sida thabagi niyom do ai da akhangba kharadu mayam share tawjarage mayam aina akhangba haise ai sahi mari gi experience to ni mayam aina ngasi share tawjarga duise mayam ngasi je thaba khaktani mayam mathang napi se kamaina longthohangani haibagi niyom kakbagi niyom mamangda khara haijagre dana ko makhata na ai gi video se subscribe tawsalaga ngai dron lebiyoba sungsoi soidana ising chaibagi niyom chanbagi niyom mathang ai mayam haijarage ba mayam ado mayam gi matam hanjaro ai huzik napi se thana ba ai haujarge mayam thank you mayam ko ai mondagi logi bese mara ayawbasu yawi yawdabasu yawi adagi mamit khoi gi maton thobasu leye thoktabasu adum pigi ba leyebako hairiba mayam to kamai thagadage haibado aina thagaduise ai gi farm ji gi hek mapan sida nebako adum thaduise aduga plane na thabadi laigredana ko tawthoga adum semduini khoigairabadu adum semduinebako adubu farm gi mapan da hairiba napi se thagi hairagadi kamai tawgadagi do ai huji selai je songaga leiri ko si songi bam phab jai seng tokadui hairiba step singa se follow tawbi sungsoi soidana napi je hounabagi damakta hai tare ko mayam ado ai huji haujarge mayam gi matam manghanjaroige ai thabuk to tawjarge mayam mayam si marak se khamen hawebako khamen marak sidadi thang haiduna haiba yadrebako aduduna napi haiba je matek se haiba loisanjare mayam ado yopak na hai koi thanabgi mu yanjarge mayam mayam kangul ahum hanba loisare mayam aina thagaduri se hairiba khoi gi maton thoga leiraba sigi napi makhal se siji manatu thoktri ko aduga sigi sina maton di thokte dana maradi yawidana aina thabado ai ithanda oibine video se mayam na di khatang pen madi walani aduraga su ai yaringkhai mayam da adum explain tawjage sigi matang makhal ahum sinebako matol thokpa ma thoktaba ma mara ayawba maton di thoktaba hairiba napi makhal ahum se mayam ai hoji mayam gi mangda ai thajarage aduduga masi kayam koina magi develop torokpada hogulakpada magi birth sigi je tholakpada kayam koina changi habdo mayam ai after 1 weeks aduga 15 days adagi 1 month ta ai update pijarage aduduga magi matangi matamgi matung ina tougadaba matamgi matung ina tougadaba singdu ai adum haijarakebako si pambi ahum se mayam aina ngasi leibak sembasida horaga thaduini thabadagina sigi maton singche kamaina haidi mayam sandohangani haibna cingbodo mayam ai haijara duineba mayam ai video dum ngaiduna lebiyu sungsoi soidana ai mathang loumee ichili now singi khallaga haiba napi che karamna success oigadage haiba aina tricks khara sizina jai haiba tricks singdo mayam ai mayam da sungsoi soidana ai share tawjarke mayam ai video ngaiduna lebiyu HEY Kangleicha bu nungsibiyu mipum khudimakta loumee khudimakta share tawbiyu haidana su HEY Kangleicha na mayam dai kokno na haijari aduga loumee ichili now mayam hawal launa chakminarse haiba wai sisu amuka han haijari mayam ai haujarage thaba ahanbada athokpaji hana thajage ko adu si ngammagadi aigi se akhoi aina ngahawai mayam se thabadadi santhi gumba karigumba karim hapkhidebako adu hujikti santhi leibnina ai mayam khitang hapjage adu asuk yamba thaba se mayam jigi santhi di ai sanam leibonte aduna amta hapjage debako leiragadi sumaina hapiba yai ko akhoi santhi sumaina khara adum hapiba yai mayam
sumaina hapiro yamdabidako sumaina khara hapiro aduduga mayam sije santije to magi lubagi changje fit amagi changdi luhanbiro bako mayam toudabaje lubagi chang haitare sidagi sida kano ma leire ko makhada sida puthari changje fit makhai muka ko fit amagi changdi luhanbiro mayam sigi tougaduri base ko fit amagi changje yaudasu kasu kaide khiji khara ko lebak to homaga lejanna bagi haitare ko mayam si sumaina tawbiro aduduga mayam sumaina ngammi se sumaina sidagi di si plane lehanbiyo ba kariguma nong ising churaga su sing taraga su sida sumaina taraga sida khiji khara pallaga leiduine bako mayam aduga thaba sina kamai thaga dage haibada sigije sumaina somda yungjanbiyo ba sigijina ising leiba maigai jidana phama panda thabagi ni ko mayam ai haijarise sigije sumaina ising leiba maigai jida sumaina yungjanbiyo ba sumaina mayam sumaina yungjanbiyo bako aduga to mayam aina haijagaduse tharamdai dudane sigi cover yaubase mayam setokpiyo sumaina setokpiyo sigi mayam sigi ni ko mayam setokadawdi mayam sigi setokpasina ne ko sida bindu bindu leirise si mara ne ba si mara je haidi setoktragadi mara thokpa ngamdadana akhoi gi phabai changse wale ba duduna masigi bindu bindu urise sigi maku je setokragadi mara je thun tholakadui ne ba mayam sima number 1 ahan ba thadringeda masima hana tawsanbiro aduduga thaba matamda ising leiba maikai jida sumaina yungjanbiro sigije sumaina 45 angle dani ko yungduja sumaina adum sumai yungjanbiro aduduga mayam sida leirise ai huren ai ucherage si hujik thammage aduga magi lebaki leiriba changse aduduga sijina muk thoktaba ko mayam yingbiro ko si thokte ko mayam tu se mayam tu si maku jingjini ko mayam setok ka dause si maku je setok piro aduga sigi bindu jingse si bindu jingjini khumjaloi dawbadi masi khumjallagadi mara thokpudo waduine ba mayam aduduna mayam si muk sumaina second time da ai thajarage ko mayam aduga sumaina mayai thagadu jaga je khitang homanbiro homanbana kano tawbadi yade khatang sumaina aduga 45 angle da mayam sumaina yungjanbiro somda ising leiba maikai sida ko aduduga sisina mayam mara thoga matoni thoktaba kangbudo ko sigi poche moi thage bako aina thabado adum ai ucherake bako si santhi lengoi hapkhibasi sumaina hafe ko sumain tawbiro si mamit ani yawbasu aina pirabudum yawbirongane bako ani yawbudu ka adum kakthalaga thabirasu yai ado koina hawgani khanba mamit amada security pigadamne ba thaba madamda aduduna sigi makhagi je yungjangraduini hawba yai hawdaba yai ado hawdi hawrate dum yam yengmina siko duga aina security piduidi sidane bako sigi pochida focus toroga thase ba mayam loire hujik thaba loire bako mayam da aina haijaningi se hujik leidiba sigi napi thari bu khuthaje ko mayam yengbire ko tu sidane leibak se khoi gi namjalam da leibak se kamaina khochalam gadagi haibdo leiba akuppa oina khochan biramo achaubu natabi sumaina khijikra nanjan ba yade ko mayam sije nanjan biganu ko sumaina to moko hom law halin biram ko sije mayam khutna haunabni gana kit namjandana paisandana tawramagadi maraje chathoro oiduine bako aduduna masi sumain tawbiro aduduga sisu ngasai maton thoktabudune bako thoktabujisu mayam sigi ngasai hom launa tawbudu wai launa sumaina namjanbudo aduduga si sumaina kharbi uhunbiwo bako adu mamin unche adu akogi si menjalije sumaina si thambiwo bako khitang sumaina uhanbiwo ba si sumaina hom launa thambiro masa uhanbiro sumaina ko adegi sisu sumaina sisu masagi hom launa leibakse wai launa sumaina nanjanbiro ko aduga mamit leise sumaina uhanbir mayam sini ko ai huji napi thaba loire huji thaba loigraba matungda kari tawgodagi haibado sigi napi ahum sida ai adumak makhatana semjarakke aduga kari tawgani karamba mongda kakani haibado ado
mayam aigi video ngaidro lebiu haiba wahisi mayam da haijari ado subscribe tawdaba ichil enao sing aigi viewers sing yaragadi aigi channel se mayam subscribe tawsan biraga adom loumee natragasu loumee kairoi lekai gi loumee ichil enao sing da haiba aigi napi makhal se mayam da share tawbiu aduga masi akoi gi sa chan gi nga gi kari gi machinja ki awaba mayam do mayam kokmina si haiba wahisi su HEY Kangleicha YouTube channel gi Milan Sapamcha na mayam da haijari thaba loiraba matungda mayam kai tawgada ge habdo yam da bi da ko ising je ahan bagi je sumaina yam de ko mayam aina hai chang se mayam khangbi de ko yam haijan basu ya de ba sumaina yam to bi ga da ko mayam sumaina pareng rotation ji da mayam na tha ge khalaga di si gi nga gi da mak tha bor ga di fit ani da tha bi ba haidi thuna ka khradui ni na aduduna fit ani da tha biro sa chan gi warga na fit ani makha da tha biro mayam aduduna sidagi chakhalaga fit ani amaga sidai chakhalaga fit ani ma sidai ju chakhalaga fit ani amaga sumaina thabiro bako ro ahum dang thabibada adum mafam khangani ko mayam se napi thaba loire mayam ai je always ai thangol ai loumee ni ai thangol dum pai mayam ngasi gi aina kano napi thaba gi video se mayam nungai birga di like to biramu mayam na kari mod legi habdo comment section da comment amam tang pibiramu aduga som loumee oiraga di napi se thaninga ga di aingonda contact to biro aduga hai ba napi sigi sar aingonda phangani ko aduga ai gi phone number na 7005154244 ai Milan Sapamcha HEY Kangleicha da contact to biraga napi se lobiraba yagani aduga ai video se mayam nungai nuai te habdo mayam comment section da amam ta thambiramu aduga ngasigi da makta di loumee ichil enao mayam punamak pu HEY Kangleicha YouTube channel gi Milan Sapamcha na mayam ikok no khurumjari matang se loisanjari mayam bye bye